Akasvani Imphal, Chitrabhanu Chitrabhanu na pau pazeri ahanbada maruiba pau. Anobo chahi lising ani kun mathoi ngasidigi hore anobo chahi na lakpada Rashtrapati Uparashtrapati Pradhan Mantri yauna luchingwa amadi lup kayana miyamda yafa paujil piri. Lebak sun batungbada COVID-19 gi vaccine gi dry run hayingdagi horagani amashung awang nungpo raisa kharada COVID-19 na naba fabigi chang singthaninga oina fagalakli. Leibas na malingi lachit oriba COVID-19 mayakta pun amatuna lantengnari lamdam sigi miyam na sakang nerba miyoy kanasu lanfamasida mai pak na bugdama Akasvani Imphal gi ipaw gi kutangda mipum kudimang na araiba thong ahom face mask upa amaga foot taruk lamna na leinaba mai mit amadi khutsa toina haduk na tarutna na thamnab apil tawri Manipuri sumagila amasung film gi actor amasung film forum Manipuri chairman Samjay Saban Mongozal sina COVID-19 degi ngakthuknaba miyam da apil tawraduna hai Mayambu Samjay Saban Mongozal kurumjari hojik phobagi oina COVID-19 laichat asidagi ngakthoknaba amatta ngairaba pambaidi section ba haibasina oiri sarkarna laichat asi thingnaba honariba asigi mathakta Aikoi pumna mangasu bhab taminaduna laichat asidagi ngakthoknanaba tangai phadana niyom ahumkhak ngakna setminasi aikoi khudimangna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamdoksi amasung mi amagi marakta futtaruki social distancing thamsi section bahaibasina isa Aikoi nungsiraba imung manung amadi niyambu laichat asidagi kanma ngamgadawribani mayambu amuka na kurumjari Hauzik mapungoiba pau Anobo chahi lising ani kun mathoi ngasidagi hore anobo chahi na lakpada Rashtrapati Ramnath Kovind Uparashtrapati Venkaiah Naidu Pradhan Mantri Narendra Modi Information amasung Broadcasting Mantri Prakash Javadekar Manipur gi Rajyapal Dr Nazma Heptullah Mukhya Mantri Nongthombam Biren Singh yauna luchingba amadi lup kiyana rajya sigi miyamda yafa paujal piri mahaki paujalda Rajyapal na hai anobo chahi na leba asida amasung rajya asida chakotpa nungaiba produktuna marup mapang oibagi mari hena sesinhanba orashinu anobo chahina lakpa asida ekoi khudimangna khunai asida santi chakotpa amasung nungsi chanaba purangnaba punna honnaminarasi hainasu Rajyapal hairi Mahaki paujalda Mukhyamantri N Biren Singh hai anobo chahi asina Manipur gi miyamda chakotpa amadi nungaiba purakpa orashanu amasung singnarakpa khudingma mai pangna mayoknanaba ngamnaba ishorda ekoida pangal loksung pibinaba thongni jarasi Manipur Vidhan Sabha gi Adaksa Yumnang Khyamchanasu anobo chahi lising ani kumathoina miyoiba khunaida santi chakotpa amadi nungsi chanaba purakpa orashanu haina mahaki yaifa paujalda hairi Manipur Vidhan Sabha gi Upa Adaksa ke Robindra Singh Lau Singu Mantri Oinam Lukoi Singh Social Welfare Mantri Okram Henry KF DPD Mantri TH Chitrabhanu Singh Works Mantri TH Bishwajit Manipur Building and Other Construction Workers Welfare Board की Chairperson Su Oriba MLA H Dingo Singh Lok Sabha की MP Dr R.K. Ranjan Chingba Luchingba Kiana Su Miyam da Anobo Chahi की yafa paujal piri Manipur Pradesh Congress Committee Manipur State Committee Democratic Bharatiya Samaj Party CPIM Manipur State Committee Shiv Sena Manipur State Unit LJP Manipur State Unit IJA Saunasu Anobo Chahi lising ani kumathoina lakpada miyam da yafa paujal piri Manipur COVID-19 positive oibiki chang hantaratuna hokiba pungkum medam yo yankai matoi khak positive oiba thainaki me humputara tre na nava faduna discharge toki rajya ki COVID-19 command control room na ngarang numida waram thorok pacherol amagi matungina positive oiki persing adugi manungda Imphal West gi kunmari amasung Bisempur de ki tara yauri hariba matam asidam yo ama lekhidaba golonena lasit asidagi lekhidaba apunba masing Chahum Yankai Manga Sure, Raza said the Hosi active case listening Macham Yankai Manga lady, Naba Pabagi Chana Chada, Marhutara Mari Dasmik Taruk Marini. Hosi Fawa the Puna sample lak Mari listening Humbuda Chanipan kun test of Wigimanum Damu listening Kunganipan Chama Marfuganipan positive or Betengneki. Tabi Riba Pawasi Akasvani Imphal the Guinea. Lebak Simbatungbada COVID-19 gi vaccine gi dry run hayengdagi horagani COVID-19 gi vaccine kaftoko derba asigi mangoinena semsana ba kendrana rajya amasung union territory singda poktak pikre Kendra gi health secretary Rajesh Bhushan ngarang awang bataki mifam amada pangtokduna hiramasigi matangda wafam kya khanaki mifam aduda rajya amasung union territory gi principal secretary health
National Health Mission ki Director amasung Haksal gi lamda tabak torbi miyoi sing saruk yaki Rajya gi konung singi session site humda dry run pangthong naba prastab tawri Arunachal Pradesh COVID-19 upon positive case listing tara tuk chate tara mapan gi manung da listing tara taru changa humpu mari naba phabadegi discharge tawkhre naba phabagi chang chada marfudra mapan dasmik sino tadet yore housing active case marfudra mapan lady miyoi yankhai tarukna COVID-19 license tegi lekhitre Mizoram da COVID-19 positive web upon masing listing mari chani subna mari sure masing maning da listing mari subna marfudra nipa naba faduna discharge tawkhi naba phabagi chang chada marfudra tare dasmik mari tare ni housing active case marfudra nipan lady miyoi nipan license asidegi lekhidre Nagaland da anobam nongna miyoi taru positive oibe thengnaki aduga miyoi kunmathoi na discharge tawkhi Rajya da housing active case chani sum ani lady upon positive case listing tara mathoi chamapan kuntaret ki manung da miyoi listing tara mapan Miyoi listing tara mathoi chonga tara mari naba faduna discharge tawkhi Assam nangara miyoi humbudra nitoi positive oiba thengnaki aduga miyoi humbudra nitoi na naba faduna discharge tawkhi Rajya da miyoi listing amasumna nifumnga license asidegi lekhidre naba phaba masingna lakh ani listing tara mathoi chamapan sumna tari ni naba phabagi changna chada marfudra nipan dasmi amashinoni housing active case listing ahom chani yankhai taruk leiri Imphal ngasi phongba pause singi maruiba pause ngi damakta Wahengbam Rajesh leire Rajesh Thagachari Chitrabhanu Juko Valley da Park sana lamai sakli ba adugi phibam Mukhyamantri Nongthoma Birena yengsingkhibagi pauna Imphal Free Press Narogi Chokdang Huelan Pau Shanghai Express Manipuri amasung Sanalaibaki ahan ba headline chori Pawasi Shanghai Express English Ireibak Ichel Express Ponophingira ani suba headline chori Hayengdagi COVID vaccine gi dry run Raija Pumna Mukta Pangthoklagani haiba pauna Shanghai Express English amasung People's Chronicle gi ahan ba headline chore India da COVID strain virus case kunmanga sure Manipur da nauna myo yankhai matoi positive oire haibasna Ichel Express ki ahan ba headline chori nauna myo yankhai matoi positive oire UK dagi halakiba positive ki imungi myo kun negative oire haibasna Ireiba ki ahan ba headline chori Vaccine ki thorang hayengdagi state amasung Union Territory khudimakta hauragani haibasna ponophangi ahan ba headline chori pawasi Sanaleba kana ani suba headline chori Anoba chahina lakpada singnaba khudimak mai pakpa ngamnaba isona thona loksing pibiba oirasnu haiba Mukhyamantri gi pawjelna Naharugi Thokdangi ani suba headline chori Indo-Myanmar Friendship Gate January 18 phawba makhata na thingsingkigani haiba pawna Imphal Free Press ki ani suba headline chori Manipur Police na sahi asida lalhoba sahum tarahumdoi phaki haiba paw ama pawna phamgi anchor kalam da phongli lisingani kun nupi angangi mathakta sathaba thokdok chama marphuma panthoki haiba paw ama Sanalaibaki anchor kalam da phongli Ekar lisingani chanipani putareta tharamba popi pambi sing manghan ki haiba paw ama Shanghai Express Manipuri da photo ko kono phongli Imphal East District Police na lupa lakh mari henbagi nisa phagaki haiba paw ama Ireibak ta phongle Jennings ki director matam sangdokpagi mayokta Teachers Association na Jennings yaningdaba phongdokli haiba paw ama People's Chronicle da phongli CBSE na loba class 10 amasung 12 ki parikha me mari degi pangthoklagani haiba paw ama Shanghai Express English da phongle Kaisampat thongdagi sanjen thong phawbagi lambi nupi lal lambi haina maming thonaba sarkar na prep lokiba adu thabak to onthokpiu haiba paw ama Ichel Express da phongle Luhong khongdongbagi thabak thoramda thang ta utpegi thabak topiu haiba ki marks ki wafam ama Imphal Free Press da phongle Chitrabhanu Thagachari Rajesh Loshilakpada COVID-19 de ngaktung nova face masks upa putaruk labna na leiba khut samadi mai mitarutana na thamba haiba achamba thong ahum basinga na chakpina ba amuka na nisingzeri aroiba da maroiba paw amukhanna anobo chehi lisingani kunmathoi ngasidegi haure anobo chehi na lakpada Rashtrapati Uparashtrapati Pradhan Mantri yauna luchingba amadi lup kyana miyamda yafa pawjal piri lebasan batungbada COVID-19 gi vaccine gi dry run hayengdegi hauragani amashung awang nungpo raisa khrada COVID-19 degi naba phabagi chang singthaninga oina fagalakli pawlu zere